New Chekon the Laiba Luna Herbal Arts and Sciences ke proprietor Dangmai Langanglu Priti na Manipur da fangba medicinal property yauba Haira amasung manamasing singdagi organic oiba health supplement amasung beauty product kaya putoktuna mai pakpa entrepreneur ama oiduna Manipur gi Sanmitlon fagatna bahot na bada mahangna choba thodang lauri hiramasida Impact News ki akhanaba paudam ama Dangmai Langalung Pritina entrepreneur main khong thangjanringaida mahag beauty amasung hair care treatment gi mari leinaba training kya salubada miyamna sizinariba beauty products sing asi ayamana chemical yawba products sing oibana skin da sok loidoba makhalgi product kya puthonum gi apamba lakpadagi mahakna hairiba chemical free oiba organic beauty products sing asi puthokpa horkhibani loinana lamdamsida fangliba medicinal value yawba haira amadi manamasing sing sinaduna Manipur gi Sanmitlon sakhon anabagi pandamda sangsilapini hainasu Dangmai Langalung Pritina Impact News ku unarbada phongdorki aigi hobby se beautifying semthokpagumba aduga making gumba se home science lawje ai cha insang thongra kansida isa phananga sigumba chaba thakpada hai khangde juice thakpa khangde sigumba da yam pamrakhiba aduga aina dum chawra kanda beauty ki diploma gi course loiba matungda beauty treatment tawrakpa kansida aina dum extra ekoigi Manipur da ekoina akhang ahai singda training tawra kansida ekoina thizila kansida hidak singse Manipur da su yamna leibese mapanda phangdaba leibako asida su yamna phaba leibese sida oina ai base tawraga product se ekoigi Manipur gi resources se chawkhatnangai income se yamrakpa thabak suba yam halakpa aduga ekoigi yamna magun maga laikhraba pot singse ekoina aphabada semgatlaga chawthokhanba economic su development laihanbese asise ai adum pamjaki adugida pandamda adum ai se sida ai gi pamjabada chachabane Magna skin kudimaka sanaba tuan makhalgi sabun kya putopaka loinana face serum hair oil amadi hair serum na singba chemical free oiba makhalgi beauty amsung hair product kya putokli loinana mahakna putokliba hair care products sing asing manungda sahi ngana sam kenba amsung pok hobuna singba kya su phanba ngami hairi loinana butterfly blue pea flower hair ga khangnaba aprajita hairiba lai makhal asidagi health supplement oina sijinabi yaba samana yauna tuan ba sanaba polom kya su putoktuna Manipur gi palamda hairiba polam sing asi thadokpa ngamle hairi aina puthokchariba product se made by local gi resources ngakta oire aduga beauty treatment skin gi hair gi puthoe aduga atopa ekoi supplement diet cha oina thakidaba warm water da treatment tawba yamda unique oiba mapanda moina tawnariba Japanese koina tawnariba se moina treatment mara therapy tawba kanda moi ekoi gi warm water da medicinal koi properties laiba koi herbs koi du koi do habraga treatment tawraga thakba kanda henna phaba full cure oiba ngamba adubu hoje ekoina side effect laitaba pot se ekoina semrakpagi se main focus ne adu mathak tangak tanatana aigi institute ta academy da lakpa khoise moigi damakta training laye piba khra waba singisu moigi damakta dum facility pizai beauty products amsung health supplement natana waste material dagi recycle dogduna flower pot sing musum hakna mai pakna puthokli ba flower pot sing asi ayambana saithoktuna leiba se chang unawana akangba amsung sujang makuna singbadagi sembani hairiba recycle dogduna flower pot sem saba asing matangda mahakna mioi kya da su training piri se motlaga pairaga newspaper se imung kuding leiribine newspaper se motlaga leiba srukpadi sida kara maina recycling tawsira haina ekoi gi student khra laye angang sing ekoi tanaraga asi recycling gi pot se gamla flower pot se ekoi semra khrabne semraga Silong da su Guwahati da su aduga Manipur gi local da su any chatpa kanda ai si dum distribute tawe miyam na su Silong de yam pamna lawje moina handmade made by hand na su oiba aduga yengba kanda su nung malaga yam phajaye cool oye haina yam moina feedback yam pirakpa laye lamdamasida lairiba resourcing asining thina sizinatuna Manipur gi Sanmitlon phagatnaba honabada lairik hairaba naharo singki achobu thodang lei government ki thabak tawbadagi fangba income dagi isana honaraga mai pakpa entrepreneur ama oira matamda government ki income dagi hena yamna kanaba ngamgani habasi dangmai
Dangmai Langalung Priti ki Thazavani. Government gi job pudi ekoi on ekoi gi isana chongthok jaraga ekoi gi lamdam sida phangriba pochai mayam sina ekoi resource puthoraga ekoi na si apply tawba kanda government gi service pudi he na ekoi chawthok pa ngamgani aduga mapan da su ekoi gi puthok pusin tawbada mapan da gi ngak ta lawba natana ekoi gi sen su mapan da puthok ki dawribane ekoi gi pot se mapan yawra kanda sen se ekoi Manipur da pusin gi dawribane aduna youth sing da aina hainin bisidi noi hotna bada noi na pamjaba nangi feel sida nangna changba feel sida pungning changna hotna rakan sida phangdaba krisu leite Honabu Kalabadi Senpang Kunimuk Mai Pakpangami Havasi Luna Herbal Arts and Sciences Proprietor Dangmai Lagaluna Kudamamori Haidiva Beauty Musung Healthcare gi maramda training loiraba sigumba entrepreneur asi Manipur miyamna sagat pe boloina lenga ki makadigi marilem department na mateng pangbirabadi Manipur gi sen thungi film da fagana honabada achauba thodang loguni habsi thajabni pautum jariba lalpalo hengam impact news Imphal